ꯇꯣꯉꯥꯟꯕ Facebook ꯑꯦꯀꯥꯎꯟꯁꯤꯡꯗ ꯊꯥꯒꯠꯅꯔꯛꯄ ꯄꯣꯁ ꯚꯤꯗꯤꯑꯣ ꯈꯔ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ꯫ ꯑꯍꯥꯟꯕꯗ ꯔꯣꯕꯤꯟ ꯃꯉꯥꯡ ꯈ꯭ꯋꯥꯏꯔꯥꯛꯄꯝꯗꯒꯤ ꯂꯧꯈꯠꯆꯒꯦ꯫ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯏꯆꯦ ꯏꯆꯜꯁꯤꯡꯅꯁꯨ ꯌꯥꯝ ꯇꯣꯏꯅ ꯊꯥꯕꯤꯔꯛꯄ ꯃꯦꯁꯦꯖꯇ ꯅꯈꯣꯏꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯂꯥꯟꯊꯦꯡꯅꯔꯤꯕ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ, ꯋꯥꯈꯜ ꯌꯥꯝ ꯋꯥꯏ, ꯀꯔꯤꯁꯨ ꯃꯇꯦꯡ ꯇꯧꯕꯁꯨ ꯉꯝꯗꯦ ꯍꯥꯏꯕ ꯋꯥꯍꯩꯁꯤꯅ ꯑꯌꯥꯝꯕꯅꯤ꯫ ꯑꯩꯅ ꯈꯨꯝꯃꯤ, ꯅꯈꯣꯏꯒꯤ ꯅꯨꯡꯁꯤꯕꯤꯕ ꯑꯗꯨ ꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕꯁꯨ ꯀꯔꯤꯃꯠꯇ ꯄꯥꯝꯖꯗꯦ꯫ ꯍꯤꯡꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯂꯩꯕꯥꯛꯇꯤ ꯁꯣꯏꯗꯅ ꯀꯜꯂꯝꯈꯤꯒꯅꯤ꯫ ꯏꯔꯩꯕꯥꯛ ꯏꯔꯩꯆꯥꯁꯤꯡꯅ ꯑꯀꯤꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯂꯩꯍꯧꯔꯕꯗꯤ ꯉꯛꯇ ꯊꯧꯔꯤ ꯊꯨꯈꯤꯕꯗ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯃꯠꯇ ꯂꯩꯔꯣꯏ ꯍꯥꯏꯅ ꯃꯍꯥꯛꯅ ꯁꯦꯌꯔ ꯇꯧꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯣꯁ ꯑꯃꯗ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯃꯈꯛ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯒꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯗꯤꯖꯤ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯀꯔꯤꯒꯤ ꯂꯧꯊꯣꯛꯇ꯭ꯔꯤꯕꯅꯣ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯪꯂꯛꯂꯤ꯫ ꯖꯤꯔꯤꯕꯥꯝꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯌꯥꯏ ꯍꯥꯏꯅ ꯀꯌꯥꯔꯛ ꯋꯥꯔꯅꯤꯡ ꯄꯤꯈ꯭ꯔꯕ ꯐꯥꯎꯕꯗ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯇꯅ ꯂꯩꯔꯛꯈ꯭ꯔꯕ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯐꯝ ꯑꯁꯤꯗ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯁꯤꯒ ꯏꯔꯣꯏꯅꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯗꯤꯖꯤꯄꯤ ꯔꯥꯖꯤꯕ ꯁꯤꯡꯍ ꯑꯃꯁꯨꯡ ꯌꯨꯅꯤꯐꯥꯏꯗ ꯀꯃꯥꯟꯗꯒꯤ ꯊꯕꯛ ꯄꯨꯔꯤꯕ ꯀꯨꯜꯗꯤꯞ ꯁꯤꯡꯍꯕꯨ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ ꯁꯤꯡꯍꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯧꯊꯣꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯃꯦꯝꯕꯔ ꯑꯣꯐ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯑꯣꯏꯅ ꯃꯥꯏ ꯄꯥꯛꯈ꯭ꯔꯕ ꯗꯥꯛꯇꯔ ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯍꯪꯈ꯭ꯔꯦ꯫ ꯗ ꯍꯤꯟꯗꯨ ꯄꯥꯎꯆꯦꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯁꯦꯟꯇꯔꯅ ꯃꯅꯤꯄꯨꯔꯒꯤ ꯗꯤꯖꯤꯄꯤ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯍꯥꯞꯂꯤꯕ ꯑꯁꯤ ꯃꯈꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧꯕ ꯌꯥꯅꯕ ꯍꯥꯞꯂꯛꯂꯤꯕ꯭ꯔꯥ? ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯕ ꯐꯦꯗꯔꯦꯁꯟ ꯁꯇ꯭ꯔꯛꯆꯔ ꯑꯃꯁꯨꯡ ꯁ꯭ꯇꯦꯠꯇ ꯑꯣꯇꯣꯅꯣꯃꯤ ꯄꯤꯕ ꯑꯗꯨ ꯃꯨꯠꯊꯠꯂꯕ꯭ꯔꯥ ꯍꯥꯏꯅ ꯗꯥꯛꯇꯔ ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯃꯈꯥ ꯇꯥꯅ ꯍꯪꯈꯤ꯫ ꯑꯇꯣꯞꯄ ꯄꯣꯁ ꯑꯃꯗ ARꯅ ꯀꯨꯀꯤ ꯂꯥꯜꯍꯧꯕ ꯇꯥꯊꯣꯛꯄꯒꯤ ꯃꯍꯨꯠꯇ ꯕꯥꯔꯕ ꯋꯥꯌꯔ ꯑꯣꯏꯅ ꯈꯥꯔꯛꯂꯦ꯫ ꯖꯤꯔꯤꯕꯥꯝꯗ ꯂꯥꯜ ꯂꯣꯏꯁꯤꯟꯅꯕ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯇꯛꯊꯣꯛꯄꯒꯤ ꯃꯍꯨꯠꯇ ꯂꯝꯕꯤꯗ ꯕꯥꯔꯕ ꯋꯥꯌꯔ ꯑꯣꯏꯅ ꯈꯥꯖꯤꯜꯂꯛꯂꯦ ꯍꯥꯏꯔꯤ꯫ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯆꯪꯗ꯭ꯔꯄꯨꯔꯗꯒꯤ ꯑꯥꯏꯕꯤ ꯂꯩꯀꯥꯏ ꯐꯥꯎꯕ ꯃꯤꯁꯟ ꯀꯝꯄꯥꯎꯟꯗ ꯐꯥꯎꯔꯒ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯁꯤ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯕꯥꯔꯕ ꯋꯥꯌꯔ ꯈꯥꯖꯤꯜꯂꯒ ꯊꯝꯈꯤꯕꯗꯒꯤ ꯃꯩꯇꯩ ꯑꯃꯗꯤ ꯃꯩꯇꯩ ꯄꯥꯡꯒꯜꯁꯤꯡꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯍꯜꯂꯦ ꯍꯥꯏꯔꯤ꯫ ꯕꯥꯔꯕ ꯋꯥꯌꯔ ꯈꯥꯔꯤꯕ ꯃꯐꯝ ꯑꯁꯤ ꯍꯣꯡꯗꯣꯛꯈꯤꯅꯕ ꯖꯤꯔꯤ ꯃꯤꯌꯥꯝꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯗ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯑꯇꯣꯞꯄ ꯄꯣꯁ ꯑꯃꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯂꯨꯆꯤꯡꯄꯨꯔꯦꯜ ꯑꯣꯏꯔꯤꯕ ꯀꯣꯔꯧꯉꯥꯟꯕ ꯈꯨꯃꯟ NIAꯅ ꯀꯦꯁ ꯑꯃ ꯄꯥꯜꯂꯛꯈ꯭ꯔꯦ꯫ ꯀꯦꯁ ꯑꯗꯨꯗ ꯑꯥꯔꯝ ꯑꯦꯛ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ꯫ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 1, 2023ꯒꯤ ꯄꯨꯡ 5:30 ꯇꯥꯕ ꯃꯇꯝꯗ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟꯗ ꯑꯔꯥꯝꯕꯥꯏꯒꯤ ꯀꯣꯔꯧꯉꯥꯟꯕ ꯈꯨꯃꯟꯅ ꯂꯨꯆꯤꯡꯕ ꯅꯍꯥꯁꯤꯡꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕꯒ ꯂꯣꯏꯅꯅ ꯑꯃꯨꯕ ꯐꯤꯔꯣꯜ ꯁꯦꯠꯄ, ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯃꯌꯥꯝ ꯑꯃ ꯄꯥꯏꯕꯒ ꯂꯣꯏꯅꯅ ꯀꯦꯃꯣꯐ꯭ꯂꯦꯛ ꯗ꯭ꯔꯦꯁ ꯁꯦꯠꯄ, ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯄꯒ ꯂꯣꯏꯅꯅ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤ ꯀꯣꯔꯧꯉꯥꯟꯕ ꯈꯨꯃꯟꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖꯇ ꯊꯥꯒꯠꯂꯤ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯀꯤ ꯄꯦꯖ ꯑꯗꯨꯒꯤ ꯀꯦꯞꯁꯟꯗ "ꯏꯆꯤꯜ ꯏꯅꯥꯎ ꯑꯊꯧꯕꯁꯤꯡ ꯂꯥꯛꯄꯤꯔꯣ, ꯉꯁꯤꯗꯤ ꯇꯪ ꯇꯥꯕ ꯑꯃ ꯈꯪꯂꯁꯤ" ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯄꯦꯖ ꯑꯗꯨꯗ ꯏꯔꯛꯏ ꯍꯥꯏ꯫ ꯃꯗꯨꯒꯤ ꯃꯇꯥꯡꯗꯅꯤ NIAꯅ ꯀꯦꯁ ꯄꯥꯔꯛꯂꯤꯕꯁꯤ꯫ ꯑꯇꯣꯞꯄ ꯄꯣꯁ ꯑꯃꯗ ꯂꯝꯂꯥꯏ 360 ꯍꯥꯏꯅ ꯂꯩꯔꯤꯕ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯗꯨꯅ ꯊꯥꯒꯠꯂꯛꯄꯅꯤ꯫ ꯑꯅꯧꯕ ꯀꯨꯀꯤ UG ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯁꯦꯝꯈ꯭ꯔꯦ꯫ ꯀꯨꯀꯤ ꯚꯤꯂꯦꯖ ꯚꯣꯂꯟꯇꯤꯌꯔ ꯃꯈꯩ ꯑꯅꯧꯕ KR ꯀꯧꯕ ꯒ꯭ꯔꯨꯞ ꯑꯁꯤꯗ ꯌꯥꯎꯈ꯭ꯔꯦ꯫ ꯁꯨꯗ ꯂꯩꯔꯤꯕ ꯀꯨꯀꯤ UGꯁꯤꯡꯒꯤ ꯋꯥ ꯂꯧꯗ꯭ꯔꯦ꯫ ꯍꯧꯖꯤꯛ ꯑꯅꯧꯕ ꯒ꯭ꯔꯨꯞ ꯑꯁꯤꯒ ꯍꯥꯟꯅꯒꯤ ꯁꯨꯗ ꯂꯩꯕ ꯒ꯭ꯔꯨꯞꯁꯤꯡꯒ ꯀꯟꯅ ꯈꯠꯅꯔꯦ꯫ ꯑꯅꯧꯕ ꯒꯦꯝ ꯌꯥꯝꯅ ꯁꯥꯟꯅꯔꯛꯂꯤ꯫ ꯑꯦꯅꯤꯋꯦ, ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯒꯤꯗꯤ ꯃꯈꯣꯏꯒꯤꯁꯤ ꯌꯦꯛꯅꯕꯅꯤ ꯍꯥꯏꯅ ꯀꯨꯀꯤ ꯒ꯭ꯔꯨꯞ ꯑꯗꯨꯅ ꯊꯥꯒꯠꯂꯛꯄ ꯃꯈꯣꯏꯒꯤ ꯅꯣꯇꯤꯁ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯦꯌꯔ ꯇꯧꯔꯛꯂꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯑꯗꯨꯒ ꯑꯩꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯌꯥꯎꯔꯤꯕ ꯚꯥꯏꯔꯦꯜ ꯅ꯭ꯌꯨꯁ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯗꯨꯗ ꯆꯪꯕꯤꯔꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯌꯨ꯫ ꯆꯦꯅꯦꯜ ꯑꯗꯨꯗ ꯍꯧꯖꯤꯛ ꯚꯥꯏꯔꯦꯜ ꯑꯣꯏꯔꯤꯕ ꯅ꯭ꯌꯨꯁꯁꯤꯡ ꯑꯞꯗꯦꯠ ꯇꯧꯖꯔꯛꯀꯦ꯫ ꯊꯦꯡꯛ ꯌꯨ꯫